क्लास खरा तो अनोबा चैप्टर लेसन नंबर 10 पेज नंबर 42 की लोकताक से ताकने मांग को लोई खरा है लोकताक है बसे अखोई मणिपुर ख्वाइदगी चाव पाट अमखनेबा मासे कदाई दे ले मोइरांग दे लेबा मोइरांग स्नाइ फ्लोदगी किलोमीटर क्या चटपा निफुगा मंगा चलगा लेबको दुगा लोकताक है बसे ख्वाइदगी फसबा अखोई मणिपुर लोइना ख्वाइदगी सु चावबा ख्वाइदगी फसबा पाट अमनिको अदुगा मागी पार्टसिदगी को मी कया अमगी पुंसे हिंगनबगी लंबीसु ओइरिबा मंगोंदगी करी तवी लोकताकसिदा खरंगा फारगा हिंगबा मी कया अमसु यावरिको अदुबु वारिसना अमु परासे तागा अखादा अमु सुम साना हायरगे दुगा ला परासिदि हिंगमिनारसिको लोकताक मणिपुर की ममिंग चटपा अचौबा पाटनी अवांग नोंपोक भारत मसीना ख्वाइदगी चावी पाट असी मोइरांग ले मोइरांगदी इम्फालदगी किलोमीटर 45 लापना ले बस तोंगनगा चटपा याय मोइरांग चटलबदी लोकताक पाट उबा फंगनी चुमिको इंसाइसु हाइग्रे लोकताक से कई हबा अखोई भारत अवांग नोंपोक भारत सिगी मनुंग सिदने अवांग नोंपोक हैबदी अवांग नोंपोक सिदा ख्वाइदगी चावबा पाट अमनेबा पासे कदाई ले हैबा मोइरांगदा अदुगा मोइरांगसिना इम्फालदगी किलोमीटर क्या चले हैबा 45 अखोइना मोइरांगसे करी जसके है काना ngahawai lambi thusina yam kanna phadriye habdi gari ga se huditi sai gari loina lenyare ko aduna akhoina chatningba matamda chatle adagi adum mayam ga pundra sai adu leidre matamdi ke ja chatnarami bus da chatnarame ba aduba hojikti akhoina isai gari to ngana chatnare adu ayamba matamda mayam da bu chatladi loktak se adum uiba हमदी चलगनिना उर अदुम येंगिंगबदो खाइनगे फसबा पाना होयबनिना मी खुदिमुंग येंगिंगिदना फसबा पोचदी मी खुदिमुंग लोय येंगिंगबा गांगतनिना अदुना मोइरांगबु चलदी पासे अदुम येंगेबा लोकताक की उरिबा सक्तमसी येंगबदा फजै मयाइदा सेंद्रा कौबा चिंगदुम अमा ले सेंद्रा सिंग मथक्ता लंगकोइबा सिंगी पोथाफम लंगकोइ संग अमा साइ सेंद्रागी मनाक्ता थांगा चिंगाउसु ले चिंगाव असिदा ngami singna ayamba khundai akoibada isingna punglang langi imaida mi kayana hi tongduna nga phai pat asidagi nga pharaga kaithilda yoli pat asidagi nga pharaga kaithilda yoli nga phanaba pambai kaya marum lei hithakta il jinglaga nga phaba yai ngasai su hairego parts dagi miyo kaya amagi pusi hingnabagi lambi oeba aduga parts ki mayai kari le haiba hendra ko ba jingdum ama leba jingli ki mathasdana kari saba lamgoi bala mi singja sigi pothamam oeba pothamam gi sangje mathasda saraga thameba aduda sing mayai de leba jingdu gi awang waduda awang wa singdu gi mathakta sangdu sarabanina पार्टू की अकोइबद लेबसिना लोइन उबा फंगोइजा फंगनी को अवांगबद लेतारी खोइना अनेबद लेबा मफंगिजा लोइन येंबा उबा फंगेबा अदुना फजाबसो अमुके हेना फजालेको अदुना सेंद्रागे हाइबसिंग मथक्सेजा करी साइ हबा लमकोइबसिंगी पोथाबम संगजे सारगा थमेबा अदुगा सेंद्रासिगी मनांगते करी अमुक लेबा थांगसिंग सिदना करी मीना खुंदाइ हबा nga pharaga hingba mi singna ngami singna ayamba khundai ba mohodi abdi atopa mafam ama leibada tena suningai ka bi leitabani na moi ising da leirabani na nga pharaga nga dudagi pharaga nga du pharaga bazar da yolaga amu adugi phangaba paisa singduna imung manung budona nga phabuduna mohoi khwaidagi hingna bagi lambi ne bako makhada mu yegasi isingda lu thumlagasu nga phaba yai isingda lu thumlagasu nga phaba yai nga gi lam thaklagasu nga yamna phanai nongalamdaida hi tongduna lang kaiba chatlai loktak ta nambolda chingba turial kaya tai loktak ki akoibagi lokhong singda isingpi loktak ki akoibagi lokhong singda isingpi लोकताक की इसिंग इलेक्ट्रिक सुनी nga se karam maina phai hai tali ahambadana
nga phanabagi pambaise khara tonga tonga da khara leiba kai kai yo habdi in he da in he mathatagi in tharaga nga phaba sige sima lere ko aduga sina tabdasu lu thumbaga su phanaiba adagi lang thaga su phanaiba aduga lang tha ambasne karam matamda lang se kaiba nonga lang dai da mi singse nonga lang tha na sige lang tha amani aduga horen ayin nonga lang dai se ayin nonga lang dai se sida pasta kudaraga lang se kai do neba adumaina nga singse phabu yi bang mai him chimu lere ko aduga loktak ki ising sina kai kai da mo kana ba loktak si gi akoi bde nei ben lokong sing le si lokong ki hamti labuk te ising puna na bagi khong sing le si da gi shi sing da sumu loktak ki ising sina ising pi ba aduga asina ta ba to pa amadana loktak ki ising da gi electric si sung ye ba ko makha ta da mu loktak pata uchek kaya payapuna chaktare usek sing asi athap pa lamsingdagi pairakbani usek asida atangba makhal kaya yauri adubu phattaba misingna usek lang thaptuna usek kaya phabi nongmaina kaptuna su hatopi usek hatpa aina yadaba thabakni lang thaptuna phabasu yade pasida kari dai haba usek singdu atopo topo maphamdagi usek kaya amasu se saktariba saktari si kari no maphamsida makoi usek oya singna chana laba posai me amasu phangeba nga charaga hingbo usek singdu lokta ising da dina laibanina nga singdu sana bagi la ebana aduna usek singde kadai ni atop maphamdagi arab maphamdagi su laga chakkaiba duga phattaba mi singna habdi usek singdo ubada phaningba dagi hatu ungba ne usek to so sirabanina chaningamina moina pharaga chathoi edana adumaina to bagi usek singde lang thaga su phai aduga lang thak tabida nongmaina kapaga su halaga chathoi ba adu usek phaba hat pase aina di yade ko kaigumba moina phariba hat lisingdo udari moise pharaga jelda thamdoine ba aduna usek phaba se yade ko makhada mo yengase loktak pat ki matai amada kaibul lamjau gi fumdi mathakta sangai nei sangai malemda atangwa saji makhal asi manipur da nattana malengi atai mafamda phangde sangai bu kanba aikhoi unamaki ithoni di loktak si ki nakan amadana mu kaibul lamjau se leiba kaibul lamjau se na kari leiba atopa mafam se ne prithvi gi atopa mafam sinda phangdaba khwaide gi tangba sangai haiba sama khalse manipur gi kaibul lamjau haiba mafam sida leiba kaibul lamjau se kadai di leiba loktak ki nakal da ne ba loktak pat ki matai amada ne ba moi ma na lei sina duga mawa sida kari sa lai haiba sangai je khwaidagi tangba manipur nattaba atopa mafam amata da phangba sa natte ko aduna ma se hatpa phaba amata yade ma je hujiti magi masingse sum handarappanina handarapase hengatnanabagi damakta yokhatnanaba kenola akoigi lebak da laiba government na su yam kana honari ko mase adua akoina su sangai habase magi danaba kannanaba honaba habase ju akoigi thongni ko dugallo kaibul lamjau se pero karai da lai haba loktak pati matai amada lai habani ko aduna loktak sidagi akoina khangi se kai no loktak pa sidagi mayai da kai lai haba sendra ko baching ama sa ama lai singdum ama lai ko singji ma thakta kai sai lam koi ba singi potha san aduga sendra sigi manakta ina na kari thanga sing leba thanga sing sidana kari karam mamina khundai haba ngami sing habdi kai no nga pharaga himba mi sing dune ko adu sing da khundai aduga nga phabagi tongan da pambai khara lai kai no hi da in tharaga phaba ma lang thaklaga phaba ma lu thumlaga phaba ma smaina pambai khara mu lai re ko aduga loktak sidagi mu kari kana ba phangi khoina loktak sigi akoi bada lai ba lakhong sing sida mu loktak ki sing sina lakhong sing sida mu tharaga labukta mahai marong lok thaba sidu yare aduga aduna taba to padana mai su songe ba loktak sida aduga sina tabadana amu loktak sida kari sakta haba use kayama se sida
ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯑꯒ ꯎꯆꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯛꯇꯥꯔꯤꯀꯣ ꯑꯗꯨꯒ ꯎꯆꯦꯛꯁꯤꯡꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯎꯆꯦꯛꯁꯤꯡ ꯐꯥꯕ ꯍꯥꯠꯄꯁꯦ ꯌꯥꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯎꯆꯦꯛꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯕ ꯍꯥꯠꯂꯗꯤ ꯀꯩꯗꯧꯅꯤ ꯖꯦꯜꯗ ꯂꯩꯅꯤꯀꯣ ꯐꯥꯔꯨꯔꯤꯕ ꯃꯤꯗꯣ ꯑꯗꯨꯒ ꯂꯣꯛꯇꯥꯛꯁꯤꯒꯤ ꯅꯥꯀꯟꯗꯅ ꯀꯔꯤ ꯑꯃꯨꯛ ꯂꯩꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯀꯩꯕꯨꯜ ꯂꯝꯖꯥꯎꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯂꯩ ꯀꯩꯕꯨꯜ ꯂꯝꯖꯥꯎꯁꯤꯗꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯇꯕ ꯁꯉꯥꯏꯁꯤ ꯂꯩꯔꯤꯅꯤꯀꯣ ꯁꯉꯥꯏꯁꯤꯁꯨ ꯑꯃꯨꯛ ꯁꯉꯥꯏ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯨꯅ ꯁꯉꯥꯏꯁꯨ ꯌꯣꯛꯈꯠꯀꯗꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯄꯥꯏꯔꯛꯏꯕ ꯆꯥꯛꯇꯥꯔꯛꯏꯕ ꯎꯆꯦꯛꯁꯤꯡꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯕ ꯃꯈꯣꯏꯁꯨ ꯌꯣꯛꯈꯠꯄꯤꯒꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯁꯤꯡꯗꯒꯤ ꯎꯔꯤꯕ ꯐꯖꯕꯁꯤꯡ ꯂꯣꯛꯇꯥꯛꯀꯤ ꯐꯖꯕꯁꯨ ꯎꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯁꯦ ꯀꯔꯤꯅꯤ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯄꯥꯠ ꯑꯃꯈꯛꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯇꯥꯛꯏꯕ ꯄꯔꯥꯁꯦ ꯅꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯁꯨ ꯄꯥꯔꯣ ꯈꯪꯗꯕꯁꯤꯡ ꯌꯥꯎꯔꯒꯁꯨ ꯅꯪꯗ ꯑꯗꯨꯝ ꯍꯪꯉꯣꯀꯣ